अहानबदा यामना मरुओइबा अपडेट खरा थमसगे KNA बिना सत्थबनी हाइवेगी ऑफिशियल रिपोर्ट फंगद्री एविडेंस फंगदबदी यूनियन लेंगाक्तो वकत कनी हाइना गोविंदास कोंथौ जमना फोंदोखरे अदु यामना मरुओइबा अपडेट अमना असम राइफल्स संगब थिंखरे पोई विलेज उखरुलदा असम राइफल्स परमिशन यावदना संगबगी नुपी सिंगना लंबी थिंखरे हाइना सोशल मीडिया दा वायरल ओइरगली अदुगा अरोइबगी अपडेट असना यवल लालमीना असुमना फोंदोकपिरी भोट की ओइरदी लान का पथोकपिरकनु निंगतम यवल लालमी लमचत कामलुबा लंबोइबा अमा श्रीलंका पुलिस न फाख्रे श्रीलंका दा चही तरागा माथोइदा ngaरिबि नुपि मचा अमादा नतब लमचत चलुबा अहल ओइरबा बुद्धिस्ट लंबोइबा अमा श्रीलंका पुलिस न फाख्रे मसागी चही हमफु तरागा माथोइ सुरबा पालेगामा हेमराथाना कौबा मियामना सखंगलबा लंबोइबा अदु लेबा अदुगी पुलिस न ngasi कलम्बोदा लेबा प्राइवेट हॉस्पिटल अमदगी फागतखिबनी लेबा अदुगी अनुराधापुरादा लेबा बुद्धिस्ट की लाइसंग अमदा कुमजा 2022 दा चही तरागा माथोइदा ngaरिबि नुपि मचा अमदा नतबा लिचेचेत खि हाइबिगी मरालदा पुलिस न लंबोइबा सिफाखिबनी मरि लेनबा सिंगना लाइबक थियौरबि अंगांग असिगी ममा सुफाखि अंगांग असिगी ममा न लंबोइबा सिदगी सेल लौदुना मचाबु इकाई खुमनबा मांगहनबदा मतेंग पांखि हाइबिगी मरालदा फाखिबनी स्टेट पुलिस न मैजिस्ट्रेट की पौताक मतुंगिना मखा ताबा थबक सिंग पाहेतकनी हाइना फोंदोकपगा लोइनना लंबोइबा सि लेबा थादोक्तुना मिरमदा चटपदा अथिंग थमख्रे अनुराधापुरा की चीफ मैजिस्ट्रेट न लंबोइबा सिना मिरमगी लेबाकता चथोक चसिन तौबदा थिंग थमखि श्रीलंका दा लंबोइबा सिंगना पिकलिबा नुपि मचा सिंगना मिएंग कारण चनबा अमसोंग नमजा नमथेकनाखिबगी थौदोक कया थोक्तुना लाक्ली हौखिबा थादसु लंबोइबा कुनगनिथोय कोलंबोगी इंटरनेशनल एयरपोर्ट की गंजा पुरंबगीदमक फाखी अतोप्पा लेबाक्तगी लंदारकपनी हाइबिगी चपचाबा रिपोर्ट लेट्री के गोविंदास इंडो म्यांमार बॉर्डर मयादा लेरिबा कामजोंग डिस्ट्रिक्ट की मनुंग चनबा चोरो वांगली अमदी नामलीदा अतोप्पा मपा लेबाक्तगी लंदारखिबनी हाइबिगी चपचाबा स्टेट गवर्नमेंट रिपोर्ट लेट्री हाइना होम मिनिस्टर गोविंदास कोंथौजमना फोंदोखरे था असिगी हौखिबा मे 3 की अंगनबा अयुक्ता मतमदा चोरो वांगली अमदी नामलीदा KNB अमदी PDF की मिलिटेंट सिंगनी हाइनु चिंगनबसिंगना लंदारक्तुना युम्मई कया थारमखिबा थौदो अदुगी मतंगदा येंगसिनबगी खोंगचत्ता वाफम असि होम मिनिस्टर गोविंदास कोंथौजमना फोंदोखिबनी करिगुम्बा चोरो वांगली अमदी नामलीदा लंदारखिबा थौदो अदु मपा लेबाक्तगी चंगसिलक्पा खुलाई पाइबा मिलिटेंट सिंगना लंदारकपनी हाइबिगी चपचाबा रिपोर्ट फंगलबदी यूनियन होम मिनिस्टर अमदी डिफेंस मिनिस्टर दा रिपोर्ट थादुना पाइखतपा याबा थबक सिंग पाइखतकनी हाइकी इंडो म्यांमार बॉर्डर एरिया दा सिक्योरिटी की फिबम हेना फगतहन्नबा अमदी मफम असिदा लेरिबा खुंजा सिंगना स्टेट फोर्स थंबियु हाइना डिमांड तौरलिबा सि लेंगाना खनरगनी अदुबो स्टेट सिक्योरिटी के अवार्ड कया लेबा मरमना मणिपुर की ngमखै परिंगदा लेरिबा खुदोंग चादबा कया मायoknariba सि कोहनबा ngamnaba होनरकपदा मियामना सु मतेंग पांगबियु लोइनना मफम असिदा सोथना लेरिबा लंबी थोंग अना लायेंग संग स्कूल सिंग सेंगबत सागनबा होनरगनी हाइना सु फोंदोखरे कामजोंग डिस्ट्रिक्ट की मनुंग चनबा चोरो वांगली अमदी नामलीदा थोकिबा थौदो अदुगी मदांगदा चटखिबा यंगसन खोंगचत अतुदा MLA बिसोरजित MLA लैसियो कैसिंग MLA खासिम बसुम MLA रामोइबा MLA थांगजम अरुण कुमार MLA अब्दुल नसीर अमदी पुलिस की मकोक थोंगबा ऑफिसर सिंग यावना एडमिनिस्ट्रेशन की ऑफिसर कयासु सरुग्याखी चेयर गैस नमित्त खुदोंग थिनिंगाई ओइरिबा करिगिनो चेयर गैस हारिबा पोसक सिंग असि मिट उनसा अमसुंग थबोंबीदा असाबा मैसा पीदुना यामना नुंगाइहंदबा केमिकल सिंगना साबनी मसी गैस ओइना खंगनरबसु असेंगबदी रूम टेम्परेचर दा लेबा मपंग ओइबा पोसक ngaktani पोसक सिंग असिगा गैस चाइथोखनबा एजेंट नत्रगा एरोसोल सिंगा पुनसिनदुना ग्रेनेड अमसाई ग्रेनेड असे पोखाइरकपा मतमदा केमिकल यावबा गैस सिंगना लेचलगी मतौगुमना पाइथोकलक्तुना मियोइबगी नातोन मिट उनसा अमसुंग थबोंबीगा मरी लेनबा निंगसा होंदोक होंजिनगी खयात सिंगना नुंगाइतबा थोगली टेयर गैस सिंग असी मखल कया मरुम थोंगना लेई मखल सिंग अदुगी मनुंगदा क्लोरो बेंजालिडिन मोलोनोट्राल CS क्लोरो चेप्टोफिनोन CN डाइबोजोक्साल जेपाइन CR अमसुंग ओलिउरेशन कैप्सिकम OC हारिबसिंग असी ममिंग पनबयाय CN अमसुंग CR अनि असिदी अकनबा केमिकल सिंग यावबदगी मियोइबगी हकचांगदा का हेना खुदोंथिनिंगाई ओइबा मरमना कया तोइना सिजिनदे अदुबु CST लॉ इन्फोर्समेंट एजेंसी सिंगना मियामगी इरांग लक्सिनबा पांबई अमा ओइना पाक्सना सिजिनई टियर गैस न मिट थोभनबा गलोइनना पी तहाली मिट सागदहली निंगसा होनबंग ओहाली चिन मनुंगदा चिन यामना थोअली उनसा सागतुना नुंगाइहंदे थबाक नहाली अमसुंग हंदोकनिंगबा फावली हारिबा थवोंगसिंग असि मियोइबना टियर गैस का थेंगनरबा मतुंग सेकेंड कुंदगी कुंठा फावगी मनुंगदा थोलई खुदोंथीबदगी नांथोकनबगीदमक्ता चेनबा होनबदा निंगसा होनबा वारकपदगी लोक खुबदा यावरकपा असि सु गैस असि थेंगनबगी अतोपा खुदम अमनी असिगुमा थवोंगसिंग असि सुमनगी मिनिट कुन-कुंठा ककी ओइरबसु गैस असिगी मरकता मतम सांगना लेरबदी असेंग मनुंगसित होंजिनबा फंगदबदगी तुंग कोइना हक्सेलगी ओइबा अरुबा फिबमसिंग मायोंगनरकपा याई मिट ngang sang ngang ba matam kuina unsa da sagatuna leiba chemical na unsa
ꯆꯥꯛꯊꯦꯛꯄ ꯑꯃꯁꯨꯡ ꯊꯕꯣꯝꯕꯤ ꯁꯣꯛꯄ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯇꯤꯌꯔ ꯒ꯭ꯌꯥꯁꯀ ꯀꯨꯏꯅ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒꯤ ꯂꯥꯏꯑꯣꯡ ꯉꯥꯛꯇꯅꯤ꯫ ꯀꯔꯤ ꯇꯧꯒꯅꯤ? ꯃꯤꯠ ꯆꯥꯝꯊꯣꯛꯄꯤꯌꯨ: ꯇꯤꯌꯔ ꯒ꯭ꯌꯥꯁꯀ ꯍꯦꯛ ꯊꯦꯡꯅꯕꯗ ꯈꯨꯗꯛꯇ ꯏꯁꯤꯡ ꯑꯏꯪꯕꯅ ꯃꯥꯏ ꯇꯥꯊꯣꯛꯄꯤꯌꯨ꯫ ꯏꯁꯤꯡ ꯑꯁꯥꯕ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯗꯨꯅ ꯇꯨꯈꯣꯡ ꯂꯥꯎꯊꯣꯛꯍꯟꯗꯨꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕ ꯃꯔꯝꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝꯅ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝ ꯌꯥꯎꯕ ꯄꯣꯠꯁꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏ ꯇꯥꯕꯁꯨ ꯌꯥꯎꯏ꯫ ꯃꯩꯁꯥ ꯄꯣꯛꯍꯟꯕ ꯄꯣꯠꯁꯛꯁꯤꯡꯅ ꯎꯟꯁꯥ ꯁꯥꯒꯠꯍꯟꯕꯗ ꯁꯪꯒꯣꯝꯅ ꯏꯪꯊꯍꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯏꯁꯤꯡꯗ ꯌꯥꯎꯕ ꯃꯣꯂꯁꯀꯨꯝꯕ ꯑꯦꯟꯇꯥꯑꯦꯁꯤꯗꯁꯤꯡꯕꯨ ꯇꯤꯌꯔ ꯒ꯭ꯌꯥꯁꯅ ꯁꯥꯒꯠꯍꯟꯕꯗꯒꯤ ꯏꯪꯊꯍꯟꯅꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯦꯇꯣꯒꯤ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯇꯦꯡꯅ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯄꯨꯇꯤꯟ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯔꯊ ꯑꯠꯂꯥꯟꯇꯤꯛ ꯇ꯭ꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯦꯇꯣꯒꯤ ꯃꯇꯦꯡ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯁꯤꯡꯅ ꯌꯦꯛꯅꯕ ꯅꯥꯖꯤꯒ ꯂꯥꯟꯊꯦꯡꯅꯈꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯁꯣꯚꯤꯌꯦꯠꯅ ꯃꯥꯏꯄꯥꯛꯄꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯚꯤꯛꯇ꯭ꯔꯤ ꯗꯦ ꯄꯦꯔꯦꯗꯇ ꯋꯥ ꯉꯥꯡꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯎꯠꯇꯨꯅ ꯃꯥꯏ ꯄꯥꯛꯈꯤꯕꯅ ꯉꯁꯤꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯅ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯂꯥꯏꯅ ꯊꯣꯛꯂꯤ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯁꯥꯏꯟꯇꯤꯁꯠ ꯑꯃꯁꯨꯡ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯃꯇꯝꯒ ꯆꯨꯅꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯁꯦꯝꯒꯠꯇꯨꯅ ꯄꯥꯛ ꯁꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯣꯁꯀꯣꯒꯤ ꯔꯦꯗ ꯁ꯭ꯀ꯭ꯋꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯤꯛꯇ꯭ꯔꯤ ꯗꯦ ꯄꯦꯔꯦꯗꯇ ꯋꯥ ꯉꯥꯡꯂꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯍꯥꯏ ꯌꯦꯛꯅꯕ ꯅꯥꯖꯤꯖꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗ ꯁꯣꯚꯤꯌꯦꯠꯀꯤ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯊꯧꯅꯥꯅ ꯂꯩꯕꯥꯛ ꯀꯟꯈꯤꯕꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯁꯨ ꯀꯟꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯔꯦꯗ ꯑꯗꯨꯗ ꯕꯦꯂꯥꯔꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯂꯦꯛꯖꯥꯟꯗꯔ ꯂꯨꯀꯥꯁꯦꯟꯀꯣ, ꯀꯖꯥꯈꯁ꯭ꯇꯥꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯥꯁꯤꯝ ꯖꯣꯃꯥꯔꯠ ꯇꯣꯀꯥꯌꯦꯚ, ꯎꯖꯕꯦꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯚꯈꯥꯠ ꯃꯤꯔꯖꯤꯌꯣꯌꯦꯚ, ꯂꯥꯋꯤꯌꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯡꯂꯣꯟ ꯁꯤꯁꯣꯂꯤꯠ ꯑꯃꯁꯨꯡ ꯃꯂꯦꯁꯤꯌꯥꯒꯤ ꯅꯤꯡꯊꯧ ꯁꯨꯜꯇꯥꯟ ꯏꯕ꯭ꯔꯥꯍꯤꯝ ꯏꯁꯀꯟꯗꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯔꯦꯗ ꯑꯗꯨꯗ ꯔꯁꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯆꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤꯕꯇ ꯅꯠꯇꯅ ꯀꯣꯔꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯚꯤꯛꯇ꯭ꯔꯤ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯃꯦ 8 ꯑꯃꯁꯨꯡ 9ꯗ ꯁꯤꯖꯐꯥꯌꯔ ꯊꯝꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯍꯧꯗꯣꯛꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯌꯨꯀ꯭ꯔꯦꯟꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯕꯗꯤ ꯔꯁꯤꯌꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯍꯩꯊꯒꯅꯤ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯜ ꯋꯥꯔꯣꯜ ꯊꯝꯈꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯣꯏꯔꯤꯕ ꯗꯃꯤꯇ꯭ꯔꯤ ꯄꯦꯁꯀꯣꯚꯅ ꯃꯣꯁꯀꯣꯗ ꯄꯥꯡꯊꯣꯛꯂꯤꯕ ꯆꯤꯡ ꯂꯦꯝꯂꯕ ꯚꯤꯛꯇ꯭ꯔꯤ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯁꯨꯡ ꯑꯀꯥꯏ ꯑꯇꯣꯏ ꯄꯤꯅꯕꯒꯤ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯃꯤꯟꯅꯔꯁꯤ ꯑꯃꯨꯛꯀꯣ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯕꯨ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯁꯣꯟꯊꯍꯟꯕ, ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯤꯅꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡꯁꯤꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯉꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯟꯖꯣꯏ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯨꯞ ꯑꯁꯤꯅ ꯑꯃꯣꯕ, ꯀꯣꯍꯔ, MSF ꯑꯃꯗꯤ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤꯌꯥꯡꯂꯝ ꯑꯃꯗꯤ ꯋꯥꯕꯒꯥꯏꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯄꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯍꯥꯏ ꯂꯣꯏꯂꯝ ꯁꯟꯗꯣꯛꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯄ ꯁꯨ ꯑꯃꯗꯤ ꯅꯟꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯍꯟꯕ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯕꯒꯤ ꯊꯕꯛꯁꯤꯡ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯇꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯌꯥꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ꯫ TM ꯀꯥꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕꯁꯤꯡ ꯐꯥꯒꯗꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯁꯦꯝꯕ ꯁꯨ ꯇꯦꯔꯣꯔꯤꯖꯝꯅ ꯐꯥꯖꯤꯟꯈꯤꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯟꯖꯥꯁꯤꯡ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯆꯠꯊꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯂꯥꯟ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ, ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯃꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯦ 3, 2023ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯈꯛꯇꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯅꯠꯇꯦ꯫ ꯀꯨꯝꯖꯥ 1949ꯗ ꯃꯅꯤꯄꯨꯔꯕꯨ ꯅꯝꯅꯧ ꯂꯧꯁꯤꯟꯕꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯁ꯭ꯇꯣꯞ ꯁꯨ ꯇꯦꯔꯣꯔꯤꯖꯝ, ꯀꯥꯝꯖꯣꯡꯗ ꯆꯠꯊꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯦꯇꯦꯛ ꯌꯥꯅꯤꯡꯗꯦ, ꯀꯥꯝꯖꯣꯡꯗꯒꯤ ꯁꯨ ꯇꯦꯔꯣꯔꯤꯖꯝ ꯃꯨꯊꯠꯂꯨ, ꯃꯅꯤꯄꯨꯔꯗꯁꯨ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯩꯍꯟꯒꯅꯨ, ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯍꯥꯠꯀꯅꯨ, ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯒ ꯄꯨꯟꯅ ꯂꯥꯎꯃꯤꯟꯅꯈꯤ꯫ ꯇꯔꯦꯠ ꯃꯔꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,195 ꯐꯥꯒꯠꯈꯤ꯫ ꯍꯟꯗꯛ ꯋꯦꯁ ꯕꯦꯡꯒꯜ, ꯑꯁꯥꯝ, ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯗꯤ ꯀꯦꯔꯂꯥ ꯂꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯩꯁꯤꯜꯂꯝꯕ ꯂꯟ-ꯊꯨꯝ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,195 ꯔꯣꯝꯒꯤ ꯏꯂꯤꯒꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ 4 ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯂꯤꯒꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯐꯥꯒꯠꯄꯒꯤ ꯃꯊꯛꯇ
yu drug amadi tongan makhalgi marayai kaba chinjaki polamsing pak sana fagatpa ngamki fagatpa ngamkraba mayai kaba chinjaki polamsing adu illegal property gi manung chana fagatkiba senfamdagi heli 2021 da pangthokiba mikhalda illegal property amadi mayai kaba chinjak sizinabagi chang handakna sathina hengalaki Tamil Nadu gi oina handak pangthokiba mikhal asida illegal property amadi mayai kaba chinjak sizinabagi chang asi chada 40.14 yauki loinana West Bengal gisu 2021 da pangthokiba mikhalga changdamnarubada mayai kaba chinjak amadi illegal property sizinabagi chang si chada 68.92 hengalaki state marida pangthokiba mikhal aduda thowaningdaba thodok thoktanabagidama akanba mawongda chection thorang kaya su lokhatki hari Imphal East ki tongan ba mafam singdagi yamlaba khulai fagatkhre security force singna thiba humbagi thabak chathaduna Imphal East ki tongan ba mafam kaya dagi yamlaba khusukulai sing fagatpa ngamkhre Police Control-room Manipur Police ki maikadagi phongdoklakpagi matung ina Imphal East ki manung chana laiba Irilbung PS na konba nongmai jingjing khongdagi yamlaba khulai sing fagatpa ngamkhre Fagalaba khulai sing adudi insas ama magazine ama .303 rifle ama .32 pistol ama hand grenade taragamatoi mortar 2.1 gi ammunition round taragamatoi IHE ammunition ani IED explosive rod ama IED explosive material kilo taragumdoi .303 LMG magazine mari MM 7.62 LMG gi magazine taruk insas LMG magazine ani .303 magazine ama .32 magazine ama detonator nifu SLR bridge block turret SLR firing pin extension mari SLR gas plug ama Cortex explosive material kuntragani PEK diamond explosive ahum Fitek IED control box kaloina na PVC covering ama hand grenade ki ama tongan ba nongmai singi kapi yariba nongmai maru chamaga marfutaraga mga .303 ammunition charger mapan phagapangam ki loina na Imphal East ki prongpat PS na konba awachingda chathaki bathi bahumbada 7.62 SLR rifle ama magazine ama 9mm SMG carbine ama magazine ama Chinese hand grenade ama M16 rifle magazine ani kapi yariba nongmai maru yangkai radio wireless set ama charger ani amadi telescope ama phagatpangamki hangang PS ki manung chana laiba Mongjam village cha chathaki bathi bahumbagi thabakta su 12 bore single barrel gun ama kapi yariba nongmai maru taraga manga helmet mari BP jacket turret BP iron plate nipan radio wireless set ama wireless charger ani phagatki loinina porongpat PS ki manung chana laiba chingkhai jingda chathakiba operation na 9mm gi pistol ama magazine ama .32 pistol ama magazine ama kapi yariba nongmai maru yangkhai ga taret phagapangamki loinina hojik sana kaithel gi tongan ba mafam singda combing operation chathabaga loinina khulai paiba singna sizinaramba bunker taret lom occupy tawbangamkhre hadi Iran gi IRGC ga mari thamduna Bahrain da terrorist activity chatharama mioi nifuga mathoi fare Iran ki Islamic Revolutionary Guard Corps IRGC ga mari thamduna Bahrain da terrorist activity chatharama mioi nifuga mathoi fare haina Bahrain lengang na phongdoragli Bahrain lengang na run toba news agency amagi report ta Bahrain security force na farba mioi nifuga mathoi adu Iran ki IRGC ga khusam naduna laiba sigi capital da terrorist activity kaya chatharamba hardcore terrorist singni haina phongdoragli Bahrain Interior Ministry gi maikai dagi thadorokpa statement amagi matung inna IRGC Siga khusam naduna laiba asida terrorist activity chatharambagi maralda farba mioi nifuga mathoi mathakta investigation lab na chathari karigumba IRGC ga mari thamduna laiba asida terrorist activity kaya chathaki haibigi chapchaba evidence phanglabadi laiba asigi logi matung ina chirak pigini haina phongdoragli US amadi Iran gi marakta thokliba conflict asina maram oiraga West Asia gi manung chanba Bahrain dasu yamna chawna chaitheng phangli US amadi Iran gi marakta tha amaram chopna songna kibalan aduda US ki airways lay haiduna Iran na Bahrain da laiba civilian amadi energy infrastructure kaya da missile attack chathaduna akayatoi nanghan kibagi thodok kaya thokibasu laikre asida natana Strait of Hormuz Iran na thingjiduna thamkibadagi Bahrain da economy gi oiba achauba chaitheng kaya su nanglei Haukiba chayol khara asida Iran amadi US ki marakta thokliba conflict asi athuba matamda loisinaba UN da taksin kibada natana Strait of Hormuz ta Iran na thami hariba landmine sing thidok tuna lauthokpaga loinana Strait of Hormuz ta hanagi matawgum malemgi tongan ba commercial ship sing chathok chasen yahanaba khongthang lawhatkadabani haina mari leinaba singda taksil lakhiba sulaikre Middle East ta thokliba conflict asigi matangda US Saudi Arabia United Arab Emirates Kuwait amadi Qatar ga punna semkiba draft amasu UN Security Council na khanaki US na luchingduna tongan balaibak singa punna semkiba draft adu Strait of Hormuz ta Iran na thamliba thingba si athoba matamda lauthok trabadi Iran gi mathakta sanction kaya thamgadabani
ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯅ ꯃꯃꯤꯡ ꯂꯩꯔꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯀꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯃ ꯐꯥꯔꯦ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨ ꯐꯪꯂꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁꯅ ꯀꯣꯟꯕ ꯂꯥꯡꯒꯣꯜꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 2ꯗ ꯂꯩꯔꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯊꯤꯌꯥꯝ ꯏꯅꯥꯎ 32 ꯀꯧꯕ ꯀꯦ.ꯁꯤ.ꯄꯤ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯗꯤꯇꯣꯅꯦꯇꯔ ꯑꯅꯤꯒ ꯀꯣꯟꯅꯕ .36ꯀꯤ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯅꯤ, .9mm ꯒꯤ ꯃꯔꯨ 15 ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯅ ꯍꯩꯉꯥꯡ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯆꯤꯡꯈꯣꯡꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯕꯤꯀ꯭ꯔꯝ ꯁꯨꯔꯦꯁꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯃꯅꯤꯄꯨꯔꯅ ꯍꯩꯉꯥꯡ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯆꯤꯡꯈꯣꯡꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯦꯛꯁꯔꯁꯥꯏꯖ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁꯠ ꯔꯦꯟꯖꯀꯤ ꯔꯦꯟꯖ ꯑꯣꯐꯤꯁꯥꯔ ꯑꯦꯝ. ꯖꯣꯕꯤꯠ, ꯏꯝꯐꯥꯜ ꯋꯦꯁꯠ ꯔꯦꯟꯖꯀꯤ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯀꯤꯔꯟꯖꯤꯠ ꯌꯨꯝꯅꯥꯝ, ꯅꯣꯡꯃꯥꯏꯆꯤꯡ ꯔꯦꯟꯖꯀꯤ ꯔꯦꯟꯖ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯦꯁ. ꯔꯣꯕꯔꯠꯁꯟ ꯑꯃꯁꯨꯡ ꯐ꯭ꯔꯟꯠꯂꯥꯏꯟ ꯐꯣꯔꯦꯁꯠ ꯁ꯭ꯇꯥꯐ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯎꯃꯪ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯑꯃꯁꯨꯡ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯍꯟꯗꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯆꯤꯡꯈꯣꯡꯗ ꯚꯤꯖꯤꯂꯦꯟꯁ ꯑꯃꯁꯨꯡ ꯁꯔꯚꯤꯂꯦꯟꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯇ ꯅꯠꯇꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤ꯫ ꯑꯦꯛꯁꯔꯁꯥꯏꯖꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯩꯉꯥꯡ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯀꯤ ꯆꯤꯡꯈꯣꯡꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯗ ꯒ꯭ꯔꯥꯎꯟꯗ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯆꯤꯡꯈꯣꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕ, ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯎ ꯌꯥꯟꯊꯠꯄ, ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯎꯃꯪꯒꯤ ꯔꯤꯁꯣꯔꯁ ꯂꯧꯊꯣꯛꯄ, ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯥꯖꯤꯜꯂꯝꯕ ꯑꯃꯁꯨꯡ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯉꯥꯛꯊꯣꯛꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯃꯅꯤꯄꯨꯔꯒꯤ ꯗꯤꯚꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯕꯤꯀ꯭ꯔꯝ ꯁꯨꯔꯦꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯉꯥꯛ-ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯐꯤꯜꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯂꯩꯍꯟꯗꯨꯅ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯐꯤꯜꯗ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛꯅ ꯚꯤꯖꯤꯂꯦꯟꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯎꯃꯪꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯗ ꯆꯣꯠꯊꯕ, ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ꯫